Northern Bengal da Manipuri Nupi ama tha mari hena ejat Manghanduna thambirambadagi kanba ngamkhrai. Northern Bengal da Manipuri Nupi ama tha mari hena mapuroibaga karbar puna taominaba miyoi amana ejat Manghanduna thambirambadagi nupi asigi masaga loinana kanba ngamkhrai hairi. Hiram asigi mari lainana haujuk phawbagi oina miyoi amata phaba leitri adubu mahakpu phajinduna thamnamba miyoi adugi mathaktadi case ama lokhatle haina Malda Police ki Superintendent Alok Rajourian Fungdorakli Manipur ki DGP LM Khautai Bengal ki DGP ga pau phaunare makata na thijinaba sem sare haina su Fungdorakli miyamna nungsibiduna video su like amasum share tobi amasum aigi channel asibu miyamna subscribe tawdaba yobiramgadi sungju shoiduna subscribe mam tawbiramu aduga mayamna health tips ki maramda karamba content na mayam hena pambibi have to content amamta khambiramu aduga content singdu mayam aina semjiraga shoiduna upload tawjarake. Thank you.